ꯒꯥꯔꯤꯗ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯗꯒꯤ ꯌꯧꯗꯣꯏ ꯈꯤꯇꯪ ꯉꯥꯏꯒꯗꯧꯔꯒꯦ ꯄꯨꯡ 2:30ꯗꯅꯦ ꯍꯥꯏꯔꯛꯏꯗꯣ ꯀꯌꯥ ꯇꯥꯔꯦꯕꯣ 3:04 ꯃꯤꯅꯤꯠ 50ꯅꯦ ꯆꯠꯂꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯗꯅꯁꯨ ꯂꯩꯌꯦ ꯃꯤꯅ ꯉꯁꯤ ꯆꯥꯛ ꯆꯥꯕ ꯅꯨꯡꯁꯤꯗꯅ ꯃꯩꯇꯩꯃꯨꯛꯕꯥꯡ ꯀꯥꯎꯕꯗꯨꯗ ꯈꯔ ꯌꯥꯡꯒꯦ ꯈꯔ ꯀꯪꯍꯧꯅꯕꯅ ꯈꯣꯡꯅ ꯆꯠꯁꯤꯅ ꯍꯥꯏꯁꯦ ꯐꯠꯇ꯭ꯔꯣꯁꯦ ꯃꯤꯅ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯛꯀꯅꯣꯁꯨ ꯍꯥꯏꯔꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯋꯥꯏꯠꯇꯣ ꯃꯆꯨ ꯀꯣꯛꯊꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯇꯦ ꯀꯥꯏ ꯂꯤꯠꯂꯛꯇꯣꯔꯤꯒꯦ ꯃꯥ ꯂꯤꯠꯇꯕꯤ ꯂꯥꯛꯇꯣꯔꯤꯕꯣ ꯑꯇꯣꯞꯄ ꯑꯃ ꯂꯤꯠꯂ ꯂꯥꯛꯄ ꯌꯥꯔꯦ ꯌꯥꯗ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯃꯩꯇꯩꯃꯨꯛꯕꯥꯡꯁꯦ ꯅꯪ ꯌꯥꯝ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯑꯗꯨꯗꯤ ꯄꯣꯏꯟꯗꯣ ꯑꯃꯗ ꯆꯠꯈ꯭ꯔꯦꯀꯣ ꯌꯥꯔꯦ ꯆꯥꯛꯀ ꯇꯣꯛꯑꯅꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯉꯥꯡꯅꯔꯁꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯁ꯭ꯋꯥꯏꯗ ꯀꯩꯀꯩ ꯂꯩꯒꯦ ꯃꯌꯥꯡ ꯏꯝꯐꯥꯜꯁꯤꯗ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯍꯟꯗꯛ ꯂꯤꯛꯂꯥ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯉꯝꯊꯣꯛꯅꯔꯁꯦ ꯍꯥꯏꯔ ꯍꯦꯛꯇ ꯊꯣꯡꯅꯔꯗꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯨ ꯂꯩꯔꯦ ꯑꯁꯤꯗ ꯂꯤꯛꯂꯥ ꯂꯩꯔꯝꯃꯅꯤ ꯄꯂꯥꯏꯁꯨ ꯂꯩꯔꯦ ꯆꯠꯂꯣ ꯀꯩꯗꯧꯔꯤꯒꯦ ꯂꯤꯛꯂꯥ ꯂꯩꯔꯤꯁꯤꯗ ꯄꯣꯠꯁꯨ ꯂꯣꯏ ꯁꯨꯅ ꯐꯪꯉꯝꯃꯅꯤ ꯂꯥꯏꯁꯨꯔꯣ ꯐꯩ ꯉꯁꯤ ꯈꯪꯅꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯤꯛꯂꯥ ꯕꯦꯀꯔꯤꯗ ꯉꯝꯊꯣꯛꯅꯤ ꯈꯪꯅꯤ ꯊꯣꯛꯅꯔꯁꯤꯅꯦꯀꯣ ꯌꯥꯔꯦ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯔꯣꯏꯁꯤ ꯌꯥꯔꯦ ꯆꯥꯛ ꯇꯣꯛꯄꯅꯤ ꯄꯤꯖꯔꯤꯅꯦ ꯈꯣꯡꯅ ꯄꯨꯔꯛꯏꯅꯦ
Belum apa ya, ayo nggak boleh hai nggak klop ya. Enggak.
ngomongnya ngomong dia itu ngomong dah. Masih lagi terus ini. Terserah. Karena ada, oh itu betul. Terus. Ini ngomong dah, ini dah dah. 我说的这个每天我把你会那说完那买米都我也是自己，这是老板的，该啊我也不懂。空龙汉的一般都下，下来。来，过来，过来，来。Aduh ya, Likla bakery outlet anong mafam amada. Mayang Imphal Bazar police station ki opposite outlet inong na ama hangzare. Mayang Imphal ki manang na pala lagi medyo na aday yung pang singna sila laga. Chating mga makal na sa hujik ano na pizza so yare. Cake day kaya gi birthday ko bagay ko ba dum lora mas day ko na tor sa may hagi anak pa si dale baga kang ko yam na samna ayo na david dum yarni. Lambi thokpa le su su dai dum lokala cha ri yare laga cha su yare. So may hagi side Likla bakery si anak ko dale ban wa na lo hajin ko kumba lo kumbagi kay kayo achapor order tor ga sushi bakery mafam sa laga dum to ko si yarni. Pulap bulk order when the top of the system laga why mata sinaga dum kantik ko isda cha bagay description da su phone bagay kado. Ayo ga dum order to ubi ani. Tim Likla dengan Meitei Mukbang atau tim lawan yang begini kasi ang kagacari ko. Ang pada hewan koke aga itu masalah semua. Saya want to continue. Ang ida piari option da. Tapi di kudo di kan mana pagi berada kan ini boleh bicara pagi bicara kan. No kan ako. No ena sao hai bên này. Nó lấy cho cây kìa, chụp ra đây không? Không nó ăn được. Cái này là bên này.